ꯊꯥ ꯑꯁꯤꯒꯤ 13ꯇ ꯍꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA KS ꯖꯣꯏꯀꯤꯁꯥꯟꯒꯤ ꯌꯨꯝꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯃꯈꯥꯏ ꯔꯣꯝꯒꯤ ꯁꯅꯥ ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 19 ꯔꯣꯝ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ MLA ꯒꯤ ꯑꯄꯣꯛꯄꯤꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯛꯀꯦꯟ ꯍꯦꯔꯥꯜꯗꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯄꯨꯡ 2 ꯔꯣꯝ ꯆꯪꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯊꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ MLA KS ꯖꯣꯏꯀꯤꯁꯥꯟ ꯃꯁꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯌꯦꯡꯅꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯈꯤ ꯍꯥꯏꯔꯤ꯫ MLA KS ꯖꯣꯏꯀꯤꯁꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯕ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯀꯌꯥ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯥꯡ ꯇꯥꯛꯍꯜꯂꯝꯕꯇ ꯅꯠꯇꯅ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ MLA KS ꯖꯣꯏꯀꯤꯁꯥꯟꯒꯤ ꯑꯄꯣꯛꯄꯤꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯕ ꯂꯣꯀꯔ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠꯆꯩ ꯑꯃꯗꯤ ꯐꯔꯅꯤꯆꯔ ꯀꯌꯥ ꯌꯩꯈꯥꯏ ꯊꯨꯒꯥꯏꯔꯝꯕꯗ ꯅꯠꯇꯅ ꯏꯌꯔ ꯀꯟꯗꯤꯁꯅꯔ ꯑꯍꯨꯝꯁꯨ ꯄꯨꯅꯕ ꯍꯣꯠꯅꯔꯝꯈꯤ ꯑꯗꯨꯕꯨ ꯄꯨꯕꯗꯤ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯣꯞ ꯑꯗꯨꯗ LPG ꯁꯤꯂꯤꯟꯗꯔ 9 ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ IDPꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯇ ꯅꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯁꯨ ꯇꯝꯊꯤꯅ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯈꯤ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯗ ꯄꯜꯂꯤ꯫